ngasi Manipur gi miyamga aiga sahi amagi matungda thengnabane sahi amasida lakriba uhongbase adugi matik yamna lakre adu nungaiba uhongbadi natte ngasi akhoi ki tujung ningai oiraba angakwa makhalgi akiba amagak lanpham mayai sida akhoi lepaga lanthengnariba tanja amagak ping sida sahi amasi ai pumnama khangki uki taki adubu aigi isa nupa ahan last 1 year si cancer narak panamara moidana ai isa layeng bada ai ima laibaki thauram thaudada mai onjin bangam khidre aigi isa lai khidre handaki jun gi tang tarukta isa gi karme hek loibaga ai laibaki lairiba phimam sida tumina laisin ba yadre haidana ahallaman ayamna aibu aigi awaba sidagi singthokpiraga na thaudang singse pangtho haidana pung thogat pibadagi ai ngasi miyam lakta amu hanna thoraktuna aigi ithaudang aigi thokpham thokpa khonjel tawpham thokpa ithau pangthok lagi haidana ai miyam gi mafamda amuka hanna ngasi khurumjari ngasi tinbiriba aigi nakanda lengsin barising si thokliba kangluki irang sigi victim amadi makhoi gi mihut ima singni ahan mamaktada aina wafam khara thamjage hauriba ihosigi matang sida hauki ba mi gi tang ahumdagi irang asi thoe haina akoina physically logi mi gi tang ahumda Surachandpurda hingsagi violence thogdok mayam ama thoe sigi thogdok si date 3 dang haktang thanam si date 3 se kona laks kwai ahan bada 2021 gi October thada aina ELITETV da tamojit ningom bada piba interview amagakta part 1 2 khaibane Manipur da thoglakadaba lan akoina thengnarakadori se kaino haibasi ayam marik chumna matamduda public ta thamjakhi adugi mamangda 20 dagi ai lenga ka aiga thengnarakpa lantheng si drug ki matang dani 20 da online channel amada aina khwai han boina Manipur da narcotics ka terrorism ga punba phenomenon sin narcoterrorism ka wi world da prithvi da amadi malem sida khwaidagi sathiba makhalgi terrorism sin narcoterrorism masi khoi pikraba Manipur sida narcoterrorism leire haina aina lauthokki miyam da khanghangi adubu madu irai laina taki badawna thawai wawai da badawna adum ningai dana adum laithuaga laigi badawna tawe laigi baduna bung kaim sem sa hogdabana ngasi aikoina thengnari balan sida akoi kaidau rino karom dei changjala ino kaidau doino haiba akoi khanghodri si ningai dana leihau badugi example proof ne narcoterrorism habisi kaino hai taragadi narcotics habidi kaino Narcotics and Psychotropic Substance Act India gi act ne NDPS act haidana mayamna khangnariba act sida define tauba narcotics ta and the psychotropic substances singba mayai ka ba nisa khudingmak narcotics ko terrorist saitaragadi kaino terrorist saitaragadi khulai paiba objective pandam amagi damakta karama makhalgi pandam ai miyam akiba pinaba terror pinaba amadi laibak tu control tawnaba laibak tu khudum chanchinaba amadi laibak tu thugainaba laibak mangnaba tawba thabak tu terrorism kawe adu itaragadi narcoterrorism haibasi kaino haibada drug karbar tawraga drug tagi lakba sendongduna khutlai pairaga khutlai leiraga miyam manghanba miyam da ki tujung piba amadi laibak thugainaba hotnaba se narcoterrorism kawe sigi elements masak mayam singasi Manipur da lairiba aikoigi drug ki mayai ka ba nisagi karbar amadi masida chenariba khulai paiba mayam amadi makoina lauriba kholau sida loina mak yaure haibasi miyamna loina khangbire aduna narcoterrorism si mayek sengna masak naina ngasi akoigi mangda thoklae aikoida yalae aikoi sire matup ka aga tare narcoterrorism present oire drug money khulai amadi terror akiba ahum si pulle Manipur da lairiba narcotics si makhal ani sui amana imported as well as self-produced pharmaceutical drugs. Imported haibadi mapandagi pusalakba Burma romdagi through Burma from other parts of Asia
amadi India gi pharmaceutical industry na puthokpa pharmaceutical drugs like SP tablet, codeine, phosphate, N10 sigi drugs mayam si pharmaceutical company na puthokpani methamphetamine WY pharmaceutical company na puthokpani maramdi moi sare isi pharmacy na saba company na saba hidak mayam dai puthorok pangaktane ani subada homegrown poppy yumda khoi na ngasi thariba poppy se siga heroin trade ani sine akhoi da phangiba drugs Manipur si South East Asia kha nongpok Asia amadi South Asia kha Asia ani sigi link te akhoi gi si phawda ba sunya yade akhoi si phawraga matam pumba da chatkani aduga global drug ki trade si internationally South America Latin America hairaga khangnai sina matam amada moina loi pairame adubu ngasi di present oiriba ngasi gi condition sida China da shift tawrakre prithvi gi khwaidigi chawba drug cartel si China da gi control tawi China da lei sigi sina kaidore khoi gi Manipur gi through da Indian subcontinent haibadi India Sri Lanka Bangladesh Maldives Nepal sida phangi ba drug mayam se yam pikpa percentage kharaga Afghanistan dai lakpa natana masigi hairiba mafam sing sida phangi ba drug khuding makse Manipur dagi natraga Manipur phawraga lakpa drug neba that means akhoi si kayam sawba player ama oirage haibase sigi player sida sanariba role si thokla kanda ni ngasi Manipur na yanari sigi maram se lakadoise aduna sigi player sing sida Manipur gi drug cartel sida kana yauge habda ai makhata na kona sanduk na haijage ahan bada Manipur gi state assembly jingmai rong da lairiba state assembly sida phami ba humpu se ayambana Manipur gi drug cartel da yawe then masi kadai bok sandui state assembly gi dagi sandora akan sida Burma dagi China yawe drug cartel si masi gi cartel sina Manipur government all her institutions magi makhada lairiba bibhag khudingmak amadi leiba yaba mioi khudingmak loinamak leiba ngamme drug cartel sina khudingmak hek leiba yaba pot khudingmak mioi khudingmak loina leiba ngammi including the government of Manipur moi paisa kayam pairam mani saurak pa imai ben isini naw mayam am khot piro aduda sigi sida state assembly sida kadai yoge habda perhaps Indian parliament highly possible ne yam thina oi thokngai oi ba mawong da drug ki paisa se state assembly khatang leiba natana India gi parliament su leigreba leiram ningai sanse se 99.9% ne Manipur si saruk si sada 92% singda lei 8% tamdani tamgi 8% si 2% ising ni mi tabaya de 6% mi tabaya singi 92% se maigai mari sungdai Nepal all the 360 degrees maigai khuding mak se singi 92% se akoi popi ngak ta ngai greb loiba naidra samudra gi ipak tongna yengi bada singlon se mitna yengba loidana popi ngak ta tha greba Manipur gi sing se adoi taragadi singda tawri se karino haibo wahang ma thogla ieba singda government leitabra lengak leitabra sing se panabina ba leitrabra sidari singi district leina DC leina state police lei singi district ki police lei then central forces mayam ma lei adoi taragadi haiba institutions mayam civil administration state police as well as central paramilitary and military forces loinamak present oiba Manipur gi sing sida asukam yamba popi se ngarang nahan khatang tharak pasunati decades sangna sahi tara gi khujing sida sangna tharak pa popi neba adoi taragadi moi khangdi haiba udi haiba yari bra haiba moi khangdana udana karam haina asukam ba popi se kamai tharamino adoi taragadi moi khangda ba udaba yadaba natabanina moi yaure haiba sida dum tab maramdi moigi mamangda tharaga moina tumin lei taragadi aranba ama imangda thoga aina tumin lei taragadi aranba duda ai saruk yari haibne si aina haibna te ko shastra da haibne lairik na haibne laigi lairik na gita da haibne aina haibna te adoi taragadi government of Manipur se thariba popi sing sida moi saruk yai haibna tro moi masi thaba yawba natraga na sendong si samin na ba popi thariba militant mayam se siga moiga samna ba maram se aduna
ड्रग की कारबार पुसलैब ड्रग्स अमदी थारिबा पोपीसिंगसिदा कना कना ख्वाइदगी चावना सेनगे हाइबसिगी लिस्ट अमा अखोय खंगमिनसे ख्वाइ अहमबदा MLAs and the politicians State Assembly da phami be MLA singsi amadi rajniti wala bot ka basu kadabasu mayam ama top ta makhoi chenai maramdi ruling class da khoi maton da leiba kangbu ni khwaidagi sakti paiba khwaidagi paisa paiba kangbu makhoi ne makhoi ayambana loi chenai ani subada makhoi maraksida amuk khara amana direct drug law ne masana direct karbar tauba aduga khara amana drug ki paisa na makhoi bu funding tauba support tauba sponsor tauba election da makhoi maintain taunaba honabada drug ki paisa sizin hanba ani subada elite financiers senjau paiba kana from all the communities of Manipur community ama khatangi natte ko masi akhoina community ama khaktang da tainaba chumoy Manipur kansi haitaragadi miyeng akhubade yeng bayaroi pulap ki miyeng de yengsi Manipur da leiba phurup khuding maki senjau paiba singse angam athau politician yauna popi thari badr singsida moi finance tawi as well as mapandagi drug singse moi direct masana pusalaga moi karbar taw bayawi moi sen thadei aduda proof loin lay ahum subada militants khulai paiba singsi kana no haibisi kona laks adagi mari subada khwaidagi lairaba farmers yam lairaba masagi mananganda ningdamdagi waxing tha sida mananganda phi ama athaba purit amalit han bangam daba lairaba lomi mayam ama aduga lairaba masa WI tablet ani gumba yonjaba manga gumba yonjaba number 4 gram 10 gumba yonjaba masa peddler mayam amaga sida chenariba militancing se kaino haibasi amtang khangminasi militancing si suspension of operation haidana tripartite agreement amalai tripartite agreement haibadi government of India government of Manipur and the hauriba khulai pairiba khulai paiba militant group tuga moi ahum si soi tongna doini kari akoi khulai thadok sarage akoi anoba punsi amada amu hanjinjara age haidana moina surrender tawraba soi si tawnare group ahum si soi tawnara kan sida ground rules mayam ama soi tawnaba sida yawdoini aina si tawba ya ba yadaba haidana sigi sida drug lalon bagi ayaba yawde drug lalon badagi tax khaibagi ayaba su yawde popi thabagi su in any manner yawde human trafficking su yawde black market tawba su yawde moidi designated camp haidana government of Manipur gi makhutta moigi custody da militancing se sinai government of India na government of Manipur na moigi custody da thamme khulai sing se loksalle aduga moisi central government na paisa pithare rehabilitation gi anoba punsi ama semna ba haidana adugi paisa mayam si thadaraga moisi anoba khulai yawdaba punsi role ama semaga thamna ba haidana thamgraba mi singne ba suspension of operation da laiba su da laiba militant haise aduba luri di yam ngakningai oiba mawongda akoi hujik proof ka kona na phange su da laiba militant sing si drug karbar se yam saungna senare habis pusalak pa drugs amadi thariba popi sing sida makhoigi makhut yam saungna yawre proof ka kona na loin laira bangaktani masi open secret ni challenge tawning ba khuding mak adum tawbiro adum ai isaga loin thengai na jage sigi involvement sida moisi ground run sel thugairaga drug si karbar tawre haire aduri ngasai aina haijagiba sing the administration lay sing the police lay paramilitary lay government ki custody da su laire aduga moisi na thoga drug lalon ba yawraba drug tagi drug lalon ba dei tax khaiba popi film mayam singa aga laiba khulai paira koi sat lai taragadi aigi khada laiba khulai paidana laigada ba misam ola da ba mioi kanglup tuna khulai pairaga koi sat laga drug lalon ba yawdana drug tagi tax khaidana lai taragadi ai yawde haiba yagadra government of Manipur yawde haiba yagadra yade moi yawi moi khangi hai aduga makoi active partner in crime kawe makoi se aikoina criminal law de yeng taragadi moi sapsana drug lalon ba yawi drug lalon ba singsiga makoi ga sapsana maran sapmana na leminai Manipur gi narco terrorism si international drug cartel ni maram maduna Manipur gi government senaba all its institutions senaba amadi cross border terrorist ngamkhai gi wang madagi lakba terrorist mayam amaga Manipur government ka all its institutions senaba makhal gi narco terrorism ni ngasi Manipur sa tharis drug money na karino drug money se kaida thadai laiba sendong mayam se kaida thadai yengas percentage wise share tawe sarkar ga
magi leiriba mioi singsiga aduga kaida thadai foreign influx mapandagi lakpa mitop singse sangjel lakna bo hotna bada sida paisa thadai mi ama mitop ama Manipur da laaga khundara ba haise khwai ham bada mioi bena sangba paisa ne adugi paisa se drug money sina thadai sanga akhoi gi lam loksalle lam du loksallaga mitop ni na moidi nauri bani na protection darkar oeba protection mathau ta ba se militant ngasai gi khulai pai ba mayam do adui du na protection pireba paisa su pireba aduga pula punjala akan sida Manipur se thugai na ba demand tawrok akhoi mayam do onjal laga akhoi gi angang haurak iben ha mayam nisa pizarga tuhanba at the same time angang gi mapunchi hatu ga lawgi ba paisa mayam duna akhoi gi lamse hura na ba lamse mulakpa aduga lamse thugai ga da bani akhoi gi ni aduni adani haidana claim tawrokpa. This is what narco-terrorism is doing to Manipur. Manipur da thoali se sisin aduna akhoi kaim sem sa haude ba khoi khange narco-terrorism gi wafam si leira kan sida Manipur da thoi ba samasya kharagi manungda yam chawba wahau insurgents lalhoba haidana group khara su lei akhoi na angang wari ngai dagi ima iben mayamna ima iben gai haurak ba matam dai su dum thengna bira amani sahi yang khai gi mathak ta leira aba lalhoba gi wahau ne ngasi Manipur da leiris makhoi si insurgents kawi terrorists haide insurgents haibasina kaino makhoi su khulai pai ba like just like terrorists khulai pai adubo makhoi gi objective na terrorism ga khenai terrorism gi objective na kaino miyam da ki hanba laiba kai hanba insurgent gi objective na kaino laiba kanba miyam gi damak ta lepa certain political objective moina pamba political objective amagi damak ta terror yaude sida laibak thugai ba yaude they are what we call nationalists. They have sacrificed for the land and her people. Naharwan Singh se. But Manipur gi successive governments, matang sitna lakpa governments sing na they have treated the insurgents as anti-nationals. Laibaki mayok ta lepa mioi sing dong na makhoi bu lalhoba sing se treat tawraga la eba while encouraging yokhat laga kana phatraba evil terrorist. Ngasigi laiban narco terrorist kumba mayam si yokhat pa amadi asauba drug karbar tauba drug lalon ba mayam ama yokhat laga laibak nga iba laibak pu kalliba laibak ki damak ta lepi ba kathu iba lalho lup sing sina lalho ba sing sina namdha ba adgo furan ba drug lalon ba drug karbar tauba sing sina yokhat ba nga kai gino da ngasai samna ba do government ai samna ba du mari du na ni ko sigi stance have the successive governments of Manipur and the government of India ever reviewed their stand on their opinion on insurgents and terrorists. Ani sigi khena base government of Manipur ga government of India gana naina birabra amuktang handok na yeng birabra haibo wafam se miyam na amuktang hangbiu. Mathang da si minister na mamangi thada ai tarik exactly ai ningsang jadre isa yam kanna naring dai khabar da maset amo ho bane mamangi thada lauthoe kuki silnaw mayam si Valley da gi displaced tau giba kuki silnaw mayam si security piraga amuk mafam da mo hanjal halaga lai halani haidana we have no objection to that akhoi du da pan ba kaim pi de ko adubu hangada ba wahang di singdagi displaced tau aba maitai sing dudi masagi khunda hanjal hangani security piraga haina chief minister na laukthok khidabagi maram kain aduga Surasanpur dagi displaced tawra aba tanthora aba maitai mayam ama ngasi Surasanpur dagi tanthora pa maitai khun hanghora ba maitai khun inchi ama bo khoi hanjan bangam driba inchi ama bo khujin mamai ama bo khoi hanjan bangam driba loina mag relief camp ta lei Surasanpur dagi tanthora aba maitai mayam do si minister na mamangi hapta da kwakta do ina rehab tawgani na haiba kwakta do ina yum sagani haiba adura ina hangningi ba wakpham di kai marangi Surasanpur da masagi aun khundu da hanjan bangam handri no haiba kun taret plus Surasanpur manung da kun masa mayam ama loi lai ama bo hanjandri ba single sigi se kai marangi chief minister na hanjal hangani na ma maitai amo ina leibaki lusing bo amo ina purup khuding mana mihut oi taragadi ma kai marangi hanjal hangani na ma lauthok pangamdri no sigi wahang sima mathang da ngasi gi khabar da yawi bunker mayam ama dismantle tawi hai singda bunker thugare hai ko but lo da lai ri se except during war time langi matam da natana sing the bunker saba ya de adu itaragadi hojik thugari ba bunker se ngarang sabadi oiramoy asukui ba mayam si
sigi bunker mayam se central forces mayam sina kaidubo yengaga thugaidana thanamino kai purpose ki sigi bunker mayam si sabano haiba wahang sima mathangda aikoigi mihut aikoigi thawaigi mahut isagi sumahut laibaki nungdum amagi sumahut lairik amagi sumahut mihut ne na aikoina election tawra thagat khriba aikoigi MLA mayam se representatives mayam se Delhi de satli hayam satle khabar yam yawe social media de am uye bako Delhi de satli na diam lawe ba aduga Delhi de satlaga moina Delhi da sanari ba wari si kaino ba moina thammi be agenda si kaino masiam tang akoi da haibibam thokta bra moina Delhi da hanguri si kaino demand tawri si kaino haibasi ngasi bawda akoi de statement amasu pide wafam amasu thamde Delhi satli diam toina hayaba sathok sasin moi lam goi bedong na to and fro yam chatle aduga aikoina yenga da basi moi gi flight itinerary se lady ba MLAs and their relatives makoi sing si kai kai da sat ke habase flight services ta thabak tawba mi gaina angtang masi section angtang thidok pibam sange moi gi the MLAs and their representatives makoi sing si karai da flight sing se pai raga sat ke habase Delhi sali se kai do ba satli no habasi makoi na thidok pa ama sange then maitai na yam toina hai Army dagi akoi mateng phangde Assam Rifle dagi akoi mateng phangde Assam Rifle na lairiba militant sing sida khulai kapti haidana sigi matang da aina haijaning basi aikoina Army amadi Assam Rifle da military amadi paramilitary da aikoina maral siba yadi si matang sida maral siba yadi si maram si makoidi mathau tawbaneba moidi command amagi makhada yathang amagi makhada thabak tawbaneba yathang amai makhada taw thabak tawbanina moidi huji ki lairiba state sida moi militant sing sida khulai ka pa yadeba kai maram gino haibada aikoina huji lauriba su se handu u su se suspend taw lokthu on lauriba pot se makoi huji su da layeba government of India ga government of Manipur ga hariba militant sing siga suspension of operation da layeba laibana maram moidana makoi do onjal kapak padinati akoi do onjal kapak paneba militant sing sina tawrise misam do onjal kapak pa aduna makoi da government na order am ta pdeba ceasefire da laibanina ceasefire da yanagi bado aduna maram moidana moi kap ta baneba they are just doing their jobs moi mara laite mara lairidi government of Manipur ga government of India ga na kai maram gi makoi da situation se handle tawnaba mitigate tawnaba order pidribano haiba wahang se Singa sagi sugi wapam sidai tholak kaduin. Mathangda irang si kamain haurakhi ge haiba ngasai May 3rd ki semati emalak minas. Irang si 11 AM Surachanpur da May tang humda Solidarity March kuki ganguna kuki dominated oiba area da video mayamam thadorak padai ure more yauna Nungdil pung aniga minitra nga taba matam da forest bid office amadi atopa government offices in Surachanpur thugaire amadi mai thare sigi mai thaba amadi thugai basida government of Manipur si khudakta instantaneously pau si phangadabani enda adugi mamangda thabak thokringai da phangba pau si intelligence report kawi intelligence sidi Manipur gi mafam khuning makta intelligence loi layeba si thoglani haibase government of Manipur da hana thoglakringai da pau si laibam thokpa potneba maramdi thoglai ba scale of events thoiba khudong violence mayam se nongmada prepare tawba yaba nini da prepare tawba yaba pot amata nat khideba yam sauna prepare tawgadabani na moida nganna khangwam thokpani masigi pot si nganna khangaga nganna control tawramba yaba potni haijabane pung ahumga minute nipuga humdoida Bolzanga torbunga da mai thare mai tei mayama matale adugi mathang thogle eko thogla kansida aina thamjaningi bawa famdi kitang mangda hangatla kansida 2004 September sida Manipur da command amakhak seme unified command kawe sigi unified command sida chief minister of Manipur se Manipur sida deploy tawriba forces khudingba military paramilitary amadi state forces khuding mak magi makhada mana seasoning ba mongda law and order salaina bagi damak ta monda season na ba power p greb Manipur gi chief minister na lai ba forces khuding mak mana loina season na ba yae ba matam sida unified command gi commander ne ba mase
Churachandpur da sumaina thoglai hai taragadi kangluk ki irang se thoglani haibasi common man sadaron wakhan khanba ngamiba mi amana dum khandabada ngamba potneba adu ai taragadi Churachandpur amadi anakpada lairiba Imphal dai Churachandpur yobra kayam change magi convoy thobada without any obstruction 15 minutes sangbra sangde araiba force Imphal dai su thadaro Churachandpur gi akoibada laiba Bisnupur da laiba khudimak thadaraga situation se mana control tawrama matamda ngasi gi aikoi gi kangluk ki irang se thomgadra sungthok thok amoyeba adu ai taragadi kari maramgi tumina laigrino intelligence failure ne haibase mathangda nahan airport ta statement amapi si minister na home minister na hare e hai singdi aina control tawrage belly da tawrisi kaino yam ikai ni ngai ni belly control tawna hare hai sigi statement si kaino singdagi tale separate administration 6 schedule haidana kaino moina talisi tongan ba secretariat akoi ge sida laiba secretariat sumaina tongan ba singi secretariat tongan ba chief secretary tongan ba finance sungpun pundraba akoi ga sungpun puloi deine sungpun pundraba Manipur haiba sika sungpun pundraba tongan ba tali ba mina si tali ngai marak sida India ki home minister na sing se aina control tawrage tam sina nangna control tawro haiba kaino tam sida tawri se haiba yam ikai ni gai ni amchu khoi don salaga so amuk saiba si kai haino already sing dagi separate administration ta laga lai ngai sida verbally home minister ga maga Manipur ani thokpagi ya thoknaraga laaga airport ta makhau pongna law ba sida ai khoina tumina laidoi maram si kaino Manipur thugai ba si yara brasin aina hangningi wafam di Home Minister na adu hairakpaduda mana Manipur masa moina maitai amo oina aduga if at all mana nupa oi taragadi Manipur thugai gadaba condition di ai amatta yaba ngamoy aduna ai pham thadokani na mana resign tok thu thora am gadaba ne adu thorapai mahutta nungai na harau laga ai pham sida tudraga di na thoklaga airport makhai makhau pongna lawre sinna verbally ya thokreba si kai maram gino ani subada nahan last week ta volunteer gi ming da khulai pairaga kapi basing lem tharoi haire loi phajan gani haire home department kana na pai Manipur da chief minister na pai lakhiba nongmai mayam kana daino home department taini kana na lakpano irang kana na sagat pano akoi loi khang lairabani kana na ngasi kapna halino misamga maitai misamga kuki misamga kaidubai ta halino lanai kaidubai ta halino kana na loi khang loirabani Delhi saluraga halaga ikoi onsan laga nungmai sindola khoi onsan gani haise akoi kai do haibano ba sigi wahang sima mathangda Delhi da internet suspend tawre yang kuira bai tung da singda dum internet se on taw leirame satna leirame ba ya halla leirame ba sina kai marangi sigi wahang se waroi sen noina ikoi na demand taw gadaba Manipuri masa moina Manipur nungsiba Manipur ngak papamba Manipur kanji hai taragadi aikhoina thamgadaba demand ising littaba demand khara ahan bada su policy revise tawgadaba nainagadaba hanna makoktagi su si kamai chatharino masigi policy se akhoi kaidogadagi habse akhoi khanagadaba public na public forum da public meeting gi through da khanagadaba aduga all designated camps check tawgadaba laibra moi masamak se laibra haina check tawgadaba Moina surrender tawrakiba khulai khudimak masing suribra sieda laibaga physically laibaga manabra kadai da lai haibse akhoi check tawgadaba aduga lairiba su militant mayam se makhoina semamba satellite militant groups mayam se si loina control tawraga makhoi phajan gadaba makhoi laksin gadaba aduga khwaidagi latest anouba suspension of operation gi mari lainaba documents khudimak miyam da puthokadaba Sigi matang sida government na kai hairakani exempted documents ni privileged documents ni hairakani adubu loda kai lay public interest na matam pumbada khuding maktagi hena saweba aduna ngasi di public interest sogla abani na marumda tawriba sugi lila se khoi khangba mathau tareba aduna leibak sogla abani na public sogla abani na miyam sogla abani na adugi privileged document to exempted document to ma public ta produce to yai under law akhoi na masi kamain fight to sigi habise Manipur gi miyam na akhoi gi ahlaman singna masi gi firep le pigadab aduga sigi claim mayam se claim khatang to bayaroi akhoi na verify to gadaba check to gadaba aduga mitna su u gadaba thabak oina ontho e habase
Ani subada NRC tawgadaba. NRC si kamay tawni NRC tawgadaba ni na yam lauri ko. NRC si isam sam na tawbane oithu oyeba. Asam de NRC tawgi mai pakte. Tawdi tawgre mai pakte ba. Sige mai pakta ba se akoi di hanjan ba ya de ba. Manipuri am pi akoi kaini ngai san sam lay aduna akoi section da ba ya da. Aduna NRC si kadai da hana tawgadage habda Manipur gi border si loina sil tawgadaba. All the 3-4 sites akoi border si sil tawraba matungda Mizoram ga Nagaland ga hana NRC tawgadaba. Moigi NRC tawraba matungda moigi NRC si pairaba matungda Manipur gi border se loi sil tawraga thammaga Manipur gi NRC tawgadaba. Adu itaragadi lithok lisin kanamda senthok senjin tawro are ba khuding mafam da loi khangani aikoi gi NRC tawgadaba model sigisi. Ahum subada Manipur Land Revenue and the Land Reform Act Manipur pumbada extend tawgadaba. Manipur gi lam khuding mak sarkar gi lam na lam oire pata khuding mak pata ta ba yahan gadaba. Aduga law anoba ma semgadaba karamba makhal gi law Manipuri khuding mak indigenous yelhomi amadi natives kona lakpa satpa yara roidaba population khara laigani aikoi gi adu so khoina recognize tawgadabani sigi lairiba population indigenous as well as natives kambu se sigi se all the sections aikoi khuding mak Manipur gi mafam khuding mak ta bayaba khunda bayaba law ma anoba ma semgadaba maramdi ngasi Manipur da lairiba aikoi tamda tariba maitai maruoina maitai amadi maitai pangan se aikoi sing da ta ba yahandeba under certain apartheid miga masuda khaidok palo South Africa da British na sem gi balo ma khak lai adugi lo do adugum balo ama LR ek hai balo sina aikoi khaidok ga thamme sigi lo se aikoi semdok pa aduga lo no ba semba aikoi mafam khuding ta aikoi khunda ba ya ga da ba sigi demand taw ga da ba. Next Government of India ga Government of Manipur gana situation si control taw ga da ba aduga displaced tawgraba singmi su tammi su magi mahan bhamda loina makhanagi maphamda loina hanjan gadaba original oiba haurak phamsida mathangda aina aigi kuki silinau singda wafam khara thamjaningi nakhoina lawe that you cannot tolerate the Meiteis anymore haidana that the cookies cannot tolerate the Meiteis anymore hai masiraina hangning basi what are our faults? Maitei gi maransi kai no haibs. Maitei na kai lan krage. Pare noi na maitei khang bangam dre haire. Aro maitei na lan krisi kai no ba. Collective oi ba maitei pumna makna kuki isil inaw sing sida akoi khang bangam dana bagi maram oina bagi damakta isil naw sing da akoi na lan krisi kai no haibse. Point wise mathang manaw nai na thambiro. Sigi matang da aina thamjaning basi ay Manipuri masa amo ina niko. Itay masana ani subani ay ahamba Manipur masane. Manipur masa mo ina ay na thamjaning basi Meitei gi behalf ta. We have been victims and suffered equally from bad and the corrupt successive governments of Manipur as much as you have. Nakhoi dongna akoi su phattaba lengak tagi akoi adum warga laeba for the last 70 years. Maitei so dum warga la eba ngasi bawda khoi maitei loina mak pien bra Manipur gi laingak sida pien bra haitaragadi khoi pien de samana na khoi ga masidagi tholakpa lalhobagi irang sida thokriba casualty sokri mayam se 50% above se maitei ne adu itaragadi kanana tholakriba irang sing sida kanane hena wagi haibasima khangbiro isi naw singna then fake encounter da sigriba mi mayam se over 80% se Meitei ngakta neba sida so mu khangbiro kanane hena wagi ge haibas and we have been worst hit by HIV and drugs. We just managed to survive HIV. Meitei marakta lairiba lairaba se khamthengna lairaba se lemhoriba tribal mayam singmi mayam sidagi hena masing yame Meitei na lairaba se adu itaragadi when we have been worse hit by bad partisan politics of the state and the central governments. Tell us what are our faults. Aikoi common enemy si kaino haibase masak khangdok minaraga common enemy se fight to minabana sumbra or aikoi masen
aduni adani haidana maitai pulapsida sum taisallaga maitai na sum singmi da sum taisannaraga aikoi masen khatnara leitaragadi aikoi gi jakthong pitung huralaga sanayu nairiba laibak sin namdharaga aikoi khuding khatna halaga thamiba angam mathau singse sina lan ngambra aikoi na ngambra haibado akoi khanthamina ba matam yogdribra haibasima aikuki islinau singda thamjaning. Government of India, I request that please do not take sides. Take responsibility in this promoted conflict. Please settle the issue. Please put Manipur interests at the core. And please do not lose our trust further. Makhatana, aikoi gi thajaba manghan biranu haidana. Government of India, I request tawjani. Manipur ki territory si Government of India na recognize tawba territory ni. Masi akoy na claim tawba natte, unlike atopa na claim tawri sumayna, gazetted ta layraba. Gazette ta layraba territory ni. Recognize tawraba ni ko. And Manipur has a history of over 2,000 years. Sahi lising ani hen bagi puwari lay. Sigi puwari se common oiba puwari ni. Manipur is a composite state made up of cohesive communities that have built it up and live together for over 2,000 years. Sahi lising ani hena punna hingminara aga laibak sen nungsina semgat minarak ba laibak neba. Aduna, to all the communities, to all the institutions, to all the organizations, to all the nationalities, do not threaten Manipur in any manner. Manipur da karigumba mawong amatada. Lup amatana Manipur Sarkar na oigera, Government of India na oigera, nationalist oining ba, miyoy, lam amagi oining ba oisanu, Manipur da in any manner, purup amadagis oisanu, maitay dagis oisanu, lemahuri ba purup kuntra hum doisu deisu oisanu, mapan dagis oisanu, manung deisu oisanu kwa, Manipur da karigumba mawong amatada, singnara kanu haibase haijaning, si hairga loisin jarak.